European Union gi 27 countries amadi America bu thadok laga NATO gi 32 countries asina pulaga Russia bu asuki matik andag bound to kremaduti 3 years ki long time war asida Putin na ahan bo ina nuclear submarine dagi Ukraine amadi Europe ki laibak sing the hit to bagi ingit pi kre hairi Putin ki masigi order asina Washington dagi Paris dagi London phau chak nga san kre kok nga hon kre handak asida oiriba Russia Ukraine war ki hawanong sit phati at any moment makoi sigi maramna malem se sarbanas oikibi yai hainare chingdaba achoba ma pokhalle aduga France ki president Emmanuel Macron na so haikibani France Europe pukan bagi tamak France ki nuclear weapon sing Europe ki mafam ka da deploy to bi yai haiduna Masigi mangda Britain ki Prime Minister Stemmer na so haiki Russia tuminalite amasung makoi hanjilakli Ukraine ta tawri se even Britain the fought attack to gani haiki Putin na threaten to ki adupo tawba taragati masiam na sathi bu khongpam oigani war zone dagi thorakpa hauju ki experts in Gimot Matungina Sum High, Russia gi around 67 submarine sing Black Sea dagi ready da thokre thodok na kremasung war as a complete change to thokpagi ready ni haidi mathau tarabati samudra dagi mafam kya dagi Ukraine the attack to silakpa loina na Europe to power the attack to pagwane Asumna sohai Russia na nongthak dagi laimai dagi amasung samudra dagi achobo war ama thengna bagi tamakta full preparation handak loukhat kre amasung masi nuclear war gini chumna gi war gina te hojik chat thariba asidagi sam level hen wang bo war gini Ukraine gi loina na Britain Poland amadi France ta hana ahan pa Russia gi nuclear se attack to bi ai hai pau ta hai darakli Aduga handak khakta da Russia na ready to krise 1,60,000 new army singni recruitment to krise hojik mokoes loina training phajana pi ba hauri hairi side amata hojik su Ukraine da ising dagi kangfal dagi amati nongphak dagi haithari drone missiles amati makoi ki fighter jet sing da masigi mathak ta Europe ki maikai rom da submarine sing mamai leithok kon thadok pa horak lisini Numit lising am chama kuntra dagi hena chatharakli war asigi result oina hojik phawada 25% land area Ukraine ki Russia na capture to sinkre hojik Ukraine ki big cities sing Kherson Luhansk Kharkiv amadi Zaporizhia masida yamna kan war soknari amasung Russia na chausilli Russia ki khutta masi sing as important cities sing as chatpagi phibam tlai hairi Aduna punamakse uraga Ukraine ki khutta we amatani lairise Zelensky tumba chama thongna itrabani aduga mak lakna rekli se matau karamna NATO countries or European countries Russia da onsin birak pe yai aduga karigumba European countries sing asina makoi ka pullaga Russia attack to ba hora badi Ukraine se hingba haugani Russia ki khutta gi matam sang na defeat oidan laibia gani natrabati makoi se Russia khayat changki batare lin ki khayat uchek macha changki bakumna Aduna handak Paris da phamkiba meeting amada President Volodymyr Zelensky na haikibani Putin ase sidore haiduna aduga mark sirabati wangang drabasu ceasefire ke damak yam kan hona drabasu war ase lepkibi yani adu Putin siribudi lairi maki oina amuba machuki bhut ki saktam laukre no makang trana hetli aduna hojik kari phibam haibada Ukraine ki support Europe countries sing ase tum bacha panai strategy yati masung paisa likol galloina na khuchukulai pisen bagi wafam ni matau karamna Russia chi thatpe ai natragati hojik city mari asem ko laukragati Ukraine se complete chat ki bagi from the laire adu arabati makoina hana dagi Ukraine ki tabak leblek liba su amna sen chading torok liba amsu Ukraine se Russia khutta chakrabati NATO haina muk lai rakhidori bra lairowi kari kana belai masida hojik question se rai jonatuna meeting after meeting pham thaki bagi wani hojik Russia ki president Putin se Black Sea ama masalaga makoi warship sing yengsilli amasung order piri maki chor ba fauzi ki officer sing asita even makoi ki submarine manung changlaga advice ase matang tau tabaki wapam mention tawri hojik Europe ki countries sing maru aina France Britain amadi Germany makoi ase chintani karam haino no tawdori se Russia bu karam haino thatori se haiduna makoi pullaga changduna war sokna basu kadai no amasung handak marak asida US na response pirakta ba haiduna hojik Zelensky US ki mathakta yamna sawi hairi ngarang kharbi ri hariba Ukraine ki mafam sida yam deadly strike tor craze Russia ki side tagi amasung masina hometown ni masi Zelensky hometown ni masana popom town ni haidi masida padan chakre kai kre toy kre amasung masi ki response ta US na yamna
tapna response piri Russia do pom ma thamde haiduna Zelensky na US ki matak ta nungnang po I haina phongdu I haina sutari aduna hojik Russia madi Ukraine ki war ase masi tapna phibom da onthorakli European country sing ase mokhoi se tapna Ukraine ki support laklaga hojik Russia da attack to bagi phibom amata mokhoi manung da ka hot bagi pause ni phung li narakle aduna ni Russia ki president Putin na hojik mathong maram nai de mokhai preparation loukhatle base army recruitment tawduna amati maki matik char ko chukulai singa se loina alert thamladuna